Manipur Horse Riding and Polo Association na pony bu Yamna Nungsiba Saduna Miyambu Lanna Lamjingnaba HOTNABIGANU Polo Association na sina Manipur gi pony HOTNABA kaya Yamna thamoi sengna thabak tawrabagi haina Lawmi Kanglop Lamfel local gi advisor Chongtham Bijoyna wahang tawrakle Lamfel da local gi Thaumi Singh yauna Paumi Singh unabada Bijoyna makha taraduna Manipur gi pony HOTNABagi damak haukiba chahi kungi mamangda grant oina fangkiba lupa lakh humfutara karamba maungda sizinakre endangered to oiraba Manipuri pony gi masing kayam hengatlabage haibage chapchawa paukhom Polo Association amasung Veterinary and Animal Husbandry Department apigadabani hairakle Manipur Horse Riding and Polo Association ase akal athau amade laibaki famnaiba singa naknaba miyoi singna semba loop ama oibana makhoina Lawmi gi loop ama oiriba local gi mingda Laiba Lawfam Munnaba HOTNABANE lo haibase mipum khudingmakna ngakna chatpa mathau tai akal athau singidi lo leite kusita wayai haibagi wakhalon thadokse haina bijoyna apel tawrakle loina Polo Association amakhoigi lamni haiba mafam asi kanagi mingda laibano haina RTI thabada local gi mingda Lai haina authority na paukhum pirakrabane Polo Association na fake pata pairaga achumba sabagi mahutta asengba pata pairabadi police ta mari leinaba document submit tawba ngamdriba karigino haina so wahang tawrakle 2019 da ngoi pata paire na claim toriba hojiki akhoi lofam sida pata paire na claim torba moina 2022 da ex minister city n birenda makhoi gi adugi lamdo moida piro na mo hairori na karigino tarik si sanabra dikhangdre hari ba chahi da city n birenda sangon tongdana jaga da chief minister mani lamge status kaya khangbote hari ba official singsina lana misguide torga sida manabe ekaram le piro na hai city birenda so moida pire na chin Chief Minister lamhita pibi yabanate process sama lady due process for law ma di rule illegal leba ngaka dabne